ꯁꯣꯝꯗꯅ ꯃꯤꯠ ꯈꯨꯅ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯆꯥꯅꯕ ꯀꯧꯔꯛꯂꯤ꯫ ꯆꯥꯛ ꯂꯣꯏꯔꯦ ꯂꯥꯛꯑꯣ ꯊꯦꯡꯉꯦꯅꯦ꯫ ꯄꯤꯛꯇ꯭ꯔꯨ ꯂꯩꯔꯤꯕ ꯄꯣꯠꯁꯤꯡꯗꯨ ꯑꯃꯃꯝꯇ ꯑꯣꯏꯅ ꯌꯦꯡꯂꯒ ꯑꯁꯤ ꯀꯩꯅꯣ ꯃꯌꯥꯝꯁꯦ? ꯃꯤꯠꯈꯨ ꯉꯛꯅ ꯀꯩꯅꯣ ꯄꯨꯈꯝ ꯇꯦꯡꯀꯣꯠꯁꯤꯔꯣ ꯍꯥꯏꯁꯦ? ꯄꯤꯛꯇ꯭ꯔꯨ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨ ꯍꯪꯗꯨꯅ ꯈꯪꯗꯣꯛꯂꯤ꯫ ꯇꯁꯦꯡꯅ ꯃꯥꯅ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯕ ꯊꯦꯡꯅꯗ꯭ꯔꯤꯕ ꯀꯌꯥꯅꯤ ꯂꯩꯔꯤꯕ ꯑꯗꯨ꯫ ꯇꯣꯝꯕꯤꯒꯤꯁꯨ ꯆꯥꯛ ꯆꯥꯅꯕ ꯐꯥꯟꯒ ꯐꯖꯅ ꯊꯥꯔꯒ ꯊꯝꯃꯤ꯫ ꯃꯣꯏ ꯄꯥꯕ ꯆꯥꯔꯣꯗꯅ꯫ ꯇꯣꯝꯕꯤꯗꯤ ꯐꯥꯟꯗ ꯐꯝꯂꯒ ꯆꯥꯛ ꯀꯃꯥꯏꯅ ꯆꯥꯒꯅꯤ ꯍꯥꯏꯕ ꯈꯪꯂꯝꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯎꯞꯄꯒ ꯐꯥꯟꯗꯨꯗ ꯃꯊꯕꯥꯛꯇ ꯉꯥꯛꯑꯒ ꯃꯔꯩꯗꯨ ꯂꯦꯛ ꯂꯦꯛꯇꯨꯅ ꯆꯥꯔꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯇꯧꯗꯨ ꯎꯕꯗ ꯉꯛꯅ ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯣ? ꯎꯔꯤ ꯅꯣꯛꯂꯒ ꯑꯩꯈꯣꯏ ꯄꯥꯕꯁꯦ ꯍꯨꯏ ꯑꯣꯜꯂꯦ꯫ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨꯗ ꯄꯤꯛꯇ꯭ꯔꯨꯗꯤ ꯆꯤꯡꯅꯈꯤꯗ꯭ꯔꯥ ꯍꯥꯏꯅ ꯄꯥꯈꯠꯄꯅ ꯂꯣꯏꯔꯝꯃꯤ꯫ ꯇꯣꯝꯕꯤꯗꯤ ꯉꯥꯡꯉꯤꯕꯗꯨ ꯇꯥꯗꯦ꯫ ꯑꯃꯨꯛꯁꯨ ꯄ꯭ꯔꯚꯨ ꯀꯔꯤꯅꯣ ꯅꯪꯅ ꯅꯅꯥꯏꯗ ꯄꯤꯔꯤꯕ ꯁꯥꯞꯁꯤꯕꯣ? ꯑꯩ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ, ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯣꯛꯄꯤ꯫ ꯃꯈꯥ ꯇꯥꯗ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯍꯔꯥꯎꯅ ꯇꯤꯡꯈꯠꯇꯅ ꯅꯣꯛꯊꯣꯔꯛꯏ꯫ ꯍꯪꯉꯣꯏ ꯑꯃ ꯂꯩꯔꯦ꯫ ꯇꯣꯝꯕꯤ ꯍꯪꯉꯣꯏꯗꯨ ꯐꯥꯒꯦꯅ ꯆꯣꯡꯁꯤꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯄꯤꯛꯇ꯭ꯔꯨꯅ ꯍꯥꯟꯅ ꯆꯪꯁꯤꯜꯂꯒ ꯇꯥꯞ ꯐꯥꯏ꯫ ꯇꯣꯝꯕꯤ ꯁꯥꯎꯅ ꯍꯪꯉꯣꯏꯗꯨ ꯑꯩꯒꯤꯅꯤ ꯄꯤꯔꯣ, ꯄꯨꯛ ꯌꯥꯝ ꯂꯥꯝꯃꯦ ꯑꯩ꯫ ꯄꯤꯛꯇ꯭ꯔꯨꯅ ꯃꯤ ꯂꯩ ꯍꯥꯏꯅ ꯆꯤꯔꯣꯟ ꯀꯌꯥ ꯇꯧꯏ꯫ ꯑꯗꯨꯕꯨ ꯇꯣꯝꯕꯤ ꯑꯃꯠꯇ ꯈꯪꯂꯝꯗꯦ꯫ ꯃꯤꯠꯈꯨ ꯈꯣꯏꯗꯤ ꯉꯛꯄꯅ ꯃꯃꯤꯠꯁꯤꯡꯗꯨ ꯂꯥꯎꯊꯣꯛꯑꯒ ꯌꯦꯡꯂꯒ ꯂꯩꯈ꯭ꯔꯦ꯫ ꯑꯃꯨꯛꯁꯨ ꯇꯣꯝꯕꯤ ꯃꯀꯣꯛꯇꯨ ꯍꯣꯠꯂꯒ ꯀꯩꯗꯧꯔꯒꯦ? ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯌꯦꯡꯂꯛꯏꯗꯣ ꯑꯩ ꯀꯩꯗꯧꯔꯒꯦ? ꯇꯣꯝꯕꯤ ꯇꯁꯦꯡꯅ ꯍꯧꯖꯤꯛ ꯀꯔꯤ ꯊꯣꯛꯈꯤ ꯍꯥꯏꯕ ꯀꯥꯎꯈ꯭ꯔꯦ꯫ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯄꯤꯛꯇ꯭ꯔꯨꯅ ꯍꯪꯉꯣꯏꯗꯨ ꯂꯥꯛꯇꯨꯅ ꯂꯪꯈꯤ꯫ ꯇꯧꯔꯤꯕ ꯃꯇꯧꯁꯤꯗ ꯃꯤꯠꯈꯨ ꯈꯣꯏꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯈꯠꯈ꯭ꯔꯦ꯫ ꯈꯨꯖꯨ ꯂꯩꯈꯝ ꯈꯔ ꯊꯥꯔꯛꯏ꯫ ꯂꯥꯏ ꯇꯤꯟ ꯑꯣꯛꯅꯔꯕ꯭ꯔꯥ ꯈꯟꯅ ꯃꯅꯝꯗꯨꯗ ꯄꯤꯛꯇ꯭ꯔꯨ ꯑꯃꯗꯤ ꯇꯣꯝꯕꯤ ꯂꯩꯕ ꯉꯝꯗ꯭ꯔꯦ꯫ ꯃꯁꯥꯁꯤꯡꯗꯨ ꯀꯩꯅꯣꯝꯃ ꯇꯧꯔꯛꯂꯦ꯫ ꯇꯣꯝꯕꯤꯗꯤ ꯌꯥꯝ ꯊꯨꯅ ꯃꯄꯥꯟꯗ ꯆꯦꯟꯊꯣꯛꯈꯤ꯫ ꯑꯗꯨꯒ ꯄꯤꯛꯇ꯭ꯔꯨꯗꯤ ꯃꯅꯥꯇꯣꯟꯗꯨ ꯃꯦꯜꯂꯒ ꯃꯥꯛꯁ ꯑꯝꯇ ꯄꯤꯌꯣ꯫ ꯎꯔꯤ ꯀꯗꯥꯏꯗꯩꯅꯣ ꯑꯃ ꯀꯣꯏꯊꯤ ꯊꯤꯔꯒ ꯌꯥꯝ ꯊꯤꯅ ꯃꯣꯠꯄ ꯑꯃ ꯄꯨꯊꯣꯔꯛꯑꯒ ꯄꯤ꯫ ꯀꯣꯔꯣꯅꯥ ꯅꯥꯔꯕꯣ ꯇꯣꯔꯣ ꯅꯪ? ꯄꯤꯛꯇ꯭ꯔꯨꯁꯨ ꯃꯥꯛꯁꯇꯨ ꯎꯞꯁꯤꯜꯂꯒ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯂꯤ꯫ ꯀꯣꯔꯣꯅꯥ ꯃꯅꯝ ꯅꯝꯃꯤꯀꯣ꯫ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯈꯨꯏꯖꯨ ꯂꯩꯈꯝꯗꯨ ꯃꯨꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯇꯣꯝꯕꯤ ꯂꯩꯕ ꯎꯗꯦ ꯍꯥꯏꯅ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣꯅꯦ ꯍꯧꯖꯤꯛꯇ ꯂꯩꯔꯝꯕꯗꯨꯕꯣ? ꯇꯟꯖꯥꯗꯨꯗ ꯎꯔꯤꯅ ꯑꯆꯧꯕ ꯀꯧꯇꯥ ꯑꯃ ꯄꯨꯔꯛꯂꯒ ꯃꯃꯥ ꯂꯤꯟ ꯑꯃ ꯐꯥꯔꯦ ꯑꯩꯈꯣꯏ ꯆꯥꯛꯈꯨꯝꯗꯩ꯫ ꯄꯤꯛꯇ꯭ꯔꯨ ꯄꯥꯈꯠꯅ ꯊꯥꯗꯣꯛꯈꯣ ꯆꯤꯛꯄꯤꯔꯅꯤ꯫ ꯆꯤꯛꯄꯤꯔꯣꯏ, ꯃꯥꯅ ꯆꯤꯛꯄ ꯅꯠꯇꯦ, ꯑꯩꯅ ꯃꯆꯦꯠ ꯑꯃ ꯆꯤꯛꯈ꯭ꯔꯦ꯫ ꯃꯤꯠꯈꯨꯅ ꯏꯕꯨꯡꯉꯣ ꯂꯤꯟꯗꯣ ꯊꯥꯗꯣꯛꯑꯣ, ꯐꯠꯇꯦ, ꯂꯥꯏꯅꯤꯀꯣ꯫ ꯊꯥꯗꯣꯛꯑꯣꯏ, ꯃꯤ ꯋꯥꯅ ꯐꯥꯔꯒ꯫ ꯃꯤꯠꯈꯨꯅ ꯅꯝꯗꯅ ꯂꯤꯟꯗꯨ ꯃꯅꯤꯡꯗ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯊꯥꯗꯣꯛꯏꯗꯨ ꯆꯨꯝꯅꯒ ꯅꯠꯇꯦ꯫ ꯃꯊꯣꯡ ꯆꯥꯈꯤꯗ꯭ꯔꯕ ꯎꯔꯤꯅ ꯇꯣꯏꯂꯦꯠ ꯃꯅꯨꯡꯗ ꯊꯥꯖꯤꯜꯂꯝꯃꯤ꯫ ꯇꯣꯏꯂꯦꯠꯇꯨ ꯐꯖꯅ ꯁꯥꯕ ꯅꯠꯇꯕꯅꯤꯅ ꯀꯣꯝꯗꯨꯗ ꯂꯦꯡ ꯂꯦꯡ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯇꯞꯅ ꯂꯤꯟꯗꯨ ꯀꯥꯔꯛꯏ꯫ ꯑꯗꯨꯒ ꯑꯃꯨꯛ ꯇꯣꯝꯕꯤꯒꯤ ꯁꯛꯇꯝ ꯑꯣꯟꯈꯤꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯇꯥꯛꯂꯤ ꯇꯁꯦꯡꯕ ꯇꯣꯝꯕꯤ ꯅꯠꯇꯦ ꯍꯥꯏꯕ꯫ ꯇꯁꯦꯡꯅ ꯇꯣꯝꯕꯤꯗꯨ ꯁꯤꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯍꯤꯡꯂꯤ ꯍꯥꯏꯕꯗꯨ ꯈꯪꯕ ꯉꯝꯂꯝꯗꯦ꯫ ꯇꯧꯔꯤꯕ ꯃꯇꯧꯗꯨ ꯎꯔꯤꯗꯤ ꯂꯣꯏꯅ ꯎꯏ꯫ ꯉꯛꯄꯅ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯛꯑꯒ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯤꯠꯈꯨꯁꯨ ꯃꯊ꯭ꯋꯥꯏ ꯋꯥꯅ ꯀꯞꯇꯨꯅ ꯊꯤꯔꯤ꯫ ꯃꯅꯤꯡꯂꯣꯝꯗ ꯑꯃꯨꯛꯁꯨ ꯂꯥꯛꯄꯗ ꯇꯣꯝꯕꯤꯅ ꯊꯤ ꯀꯣꯏꯇꯩ ꯇꯩꯔꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯅꯝꯁꯤꯗꯤ ꯃꯣꯏ ꯄꯥꯕ꯫ ꯇꯣꯝꯕꯤ ꯃꯃꯤꯠꯀꯗꯨ ꯎꯏꯁꯤꯜꯂꯒ ꯃꯅꯝꯗꯨ ꯁꯣꯔ ꯁꯥꯡꯅ ꯆꯤꯡꯁꯤꯜꯂꯒ ꯍꯣꯟꯖꯤꯜꯂꯤ꯫ ꯃꯅꯝꯁꯤꯗꯤ ꯑꯩꯒꯤ ꯏꯕꯨꯡꯉꯣ ꯁꯤꯕ ꯃꯍꯥꯗꯦꯕꯒꯤ ꯍꯥꯄꯨ ꯉꯥꯟꯊꯛꯀꯤ ꯃꯅꯝꯗꯨ ꯃꯤꯁ ꯇꯧꯏꯗ꯫ ꯃꯤꯠꯈꯨꯗꯨ ꯁꯥꯎꯅ ꯀꯔꯤꯅꯣ ꯇꯧꯔꯤꯗꯨꯕꯣ? ꯉꯁꯥꯏꯗꯒꯤ ꯃꯥꯡꯈ꯭ꯔꯦꯅ ꯊꯤꯔꯒ ꯀꯗꯥꯏꯗ ꯇꯥꯔꯤꯅꯣ? ꯇꯣꯝꯕꯤ ꯉꯥꯡꯉꯤꯕꯗꯨ ꯇꯥꯗꯦ꯫ ꯃꯈꯨꯠꯀꯗꯨ ꯊꯥꯡꯒꯠꯇꯅ ꯃꯅꯝꯗꯨ ꯁꯨꯠ ꯅꯝꯂꯒ ꯉꯥꯏꯈꯣꯅꯦ, ꯃꯅꯝꯁꯤꯅ ꯅꯨꯡꯁꯤꯕꯅꯦ, ꯍꯥꯎꯔꯕ ꯉꯥꯛꯇ ꯆꯥꯔꯕꯅꯤꯅ ꯑꯍꯥꯎꯕ ꯃꯅꯝ ꯉꯥꯛꯇ꯫ ꯎꯔꯤꯗꯤ ꯋꯥ ꯑꯃꯠꯇ ꯍꯥꯏꯗꯦ, ꯇꯨꯃꯤꯟꯅ ꯌꯦꯡꯂꯒ ꯂꯩ꯫ ꯀꯔꯤꯒꯨꯝꯕ ꯋꯥꯈꯜ ꯑꯃ ꯈꯜꯂꯒ ꯊꯕꯛ ꯇꯧꯒꯦ ꯈꯜꯂꯤꯔꯥ ꯅꯠꯇ꯭ꯔꯒ ꯀꯤꯔꯤꯕ꯭ꯔꯥ ꯑꯃ ꯇꯧꯔꯤ꯫ ꯑꯁꯨꯝꯅ ꯇꯣꯝꯕꯤꯁꯨ ꯏꯔꯨꯖ ꯃꯥꯏꯊꯖꯔꯒ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯁꯣꯝꯗꯅ ꯅꯨꯃꯤꯗꯥꯡ ꯃꯤ ꯇꯨꯝꯅꯈꯤꯕ ꯉꯥꯏꯔꯒ ꯄ꯭ꯔꯣꯐꯦꯁꯔ ꯁꯥꯗꯨꯅ ꯆꯦ ꯑꯃꯗ ꯀꯔꯤꯅꯣ ꯈꯔ ꯏꯔꯒ ꯌꯦꯛꯂꯤ꯫ ꯑꯩꯈꯣꯏꯅ ꯈꯪꯒꯗꯕ ꯑꯃꯅ ꯂꯩꯔꯤꯕ ꯊꯣꯡꯅꯥꯎ ꯃꯆꯥꯁꯦ ꯖꯣꯅꯤ ꯅꯪ ꯈꯛꯇꯅꯤ ꯂꯤꯠꯄ ꯆꯟꯗꯣꯏꯁꯤ꯫
ꯖꯣꯅꯤꯗꯨ ꯃꯌꯥ ꯍꯤꯒꯠꯂꯒ ꯌꯦꯁ ꯕꯣꯁ ꯍꯦꯟꯔꯤꯅ ꯃꯥꯒꯤ ꯄꯦꯟꯗꯨ ꯃꯀꯣꯛꯇ ꯊꯣꯝꯂꯛꯏ ꯑꯍꯤꯡꯅꯤ ꯍꯧꯖꯤꯛꯁꯦ ꯅꯌꯨꯝ ꯅꯠꯇꯦ ꯑꯍꯨꯝꯗꯨ ꯂꯣꯟꯅ ꯊꯣꯔꯛꯑꯒ ꯀꯤꯆꯟꯗ ꯂꯥꯛꯏ ꯍꯦꯟꯔꯤꯅ ꯍꯪꯉꯣꯏ ꯅꯪ ꯊꯣꯡꯅꯥꯎꯁꯤꯗꯒꯤ ꯆꯪꯉꯣ ꯖꯣꯅꯤꯅ ꯆꯣꯡꯁꯤꯜꯂꯒ ꯆꯪꯗꯣꯏꯒꯤ ꯇꯧꯕꯗ ꯃꯁꯥꯗꯨ ꯆꯞꯄꯒ ꯂꯩꯈ꯭ꯔꯦ ꯖꯦꯝꯁꯅ ꯍꯨꯔꯥꯟꯕꯁꯤꯗꯤ ꯇꯨꯃꯤꯟꯅ ꯐꯖꯅ ꯆꯪꯕ ꯌꯥꯕꯁꯤꯗ ꯆꯣꯡꯁꯤꯜꯂꯒ ꯃꯀꯣꯛ ꯑꯆꯧꯕꯁꯦ ꯆꯟꯗ꯭ꯔꯦꯅꯦ ꯖꯣꯅꯤꯅ ꯉꯝꯖꯗ꯭ꯔꯦ ꯑꯩꯕꯨ ꯀꯩ ꯑꯣꯏꯅ ꯎꯒꯦ ꯅꯣꯏ ꯇꯧꯅꯨꯔꯥ ꯍꯦꯟꯔꯤꯅ ꯀꯣꯛꯁꯤ ꯀꯣꯛ ꯂꯥꯎꯅ ꯍꯠꯂꯒ ꯅꯌꯥ ꯑꯆꯧꯕꯗꯨ ꯁꯠꯅꯤꯍꯦ ꯑꯩꯈꯣꯏꯁꯦ ꯁꯨꯝꯕ ꯃꯆꯥ ꯃꯆꯥ ꯇꯧꯔꯛꯄꯗꯒꯤ ꯑꯆꯧꯕ ꯉꯥꯛꯇ ꯅꯩꯔꯛꯇꯣꯏꯁꯦ ꯖꯣꯅꯤꯅ ꯊꯣꯡꯅꯥꯎꯗꯒꯤ ꯈꯨꯈ꯭ꯔꯕ ꯃꯐꯝꯗꯨꯗ ꯂꯤꯠꯁꯤꯜꯂꯒ ꯆꯪꯈ꯭ꯔꯦ ꯍꯦꯟꯔꯤꯅ ꯑꯗꯨꯗ ꯂꯩꯔꯝꯕ ꯉꯥ ꯁꯪꯒꯣꯝꯒ ꯂꯣꯏꯅ ꯂꯧꯊꯣꯔꯛ ꯃꯣꯏꯅ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯔꯒ ꯈꯪꯅꯤꯗꯅ ꯃꯣꯏ ꯍꯌꯦꯡ ꯆꯥꯕ ꯐꯪꯕ꯭ꯔꯥ ꯌꯦꯡꯒꯦꯕ ꯖꯣꯅꯤꯅ ꯎꯄꯨꯁꯤꯗꯤ ꯁꯣ ꯂꯣꯜꯂꯦ ꯖꯦꯝꯁꯅ ꯍꯩ ꯍꯨꯔꯥꯟꯕ ꯃꯤ ꯇꯥꯅꯤ ꯅꯪ ꯖꯣꯅꯤꯅꯤ ꯀꯥꯎꯅꯣ ꯑꯃꯨꯛ ꯅꯪ ꯇꯣꯀꯤꯌꯣꯒꯤ ꯋꯥꯈꯜ ꯈꯜꯂꯤꯔꯥ ꯁꯣꯛ ꯑꯗꯨ ꯐꯛꯀꯥꯏꯔꯒ ꯑꯗꯨꯗ ꯂꯩꯔꯤꯕ ꯉꯥ ꯆꯥꯛ ꯁꯪꯒꯣꯝꯅꯆꯤꯡꯕꯗꯨ ꯂꯣꯏꯅ ꯂꯧꯊꯣꯔꯛꯏ ꯑꯍꯨꯝꯗꯨ ꯑꯃꯨꯛꯁꯨ ꯀꯥ ꯃꯅꯨꯡꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯏ ꯖꯦꯝꯁꯅ ꯀꯣꯚꯔꯁꯤꯡꯁꯦ ꯐꯥꯅꯤ ꯀꯥꯏꯗꯅꯣꯃ ꯂꯪꯊꯣꯛꯈꯤꯁꯤ ꯖꯣꯅꯤꯅ ꯑꯍꯥꯟꯕꯩꯁꯤꯗꯤ ꯁꯛꯁꯦꯁ ꯑꯣꯏꯔꯦ ꯃꯊꯪꯗꯤ ꯀꯔꯤ ꯇꯧꯅꯤ ꯍꯦꯟꯔꯤ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯩꯈꯣꯏ ꯕꯨꯠ ꯈꯔ ꯀꯧꯁꯤꯔꯥ ꯑꯅꯤꯗꯨ ꯉꯛꯅ ꯕꯨꯠꯇꯤ ꯀꯩꯒꯤ ꯍꯦꯟꯔꯤꯅ ꯇꯤꯝ ꯁꯦꯝꯗꯣꯏꯅꯤ ꯖꯦꯝꯁꯅ ꯌꯥꯔꯦ 이보 ꯅꯪꯒꯤ ꯀꯣꯛ ꯁꯥꯟꯅꯕꯤꯗꯣ ꯇꯧꯔꯛꯑꯅꯨ ꯌꯦꯡꯅꯤꯡꯗꯦꯀꯣ ꯑꯣꯏꯁꯨ ꯑꯣꯏꯔꯣꯏꯗꯕꯗ ꯌꯦꯡꯕ ꯇꯥꯔꯦ ꯖꯣꯅꯤꯅ ꯑꯩ ꯇꯜꯂꯤꯀꯣ ꯑꯩ ꯕꯨꯠꯀꯤ ꯍꯦꯟꯔꯤꯅ ꯌꯥꯔꯦ ꯊꯨꯌꯥꯆꯧ ꯑꯗꯨ ꯖꯦꯝꯁ ꯅꯣꯏ ꯅꯄꯨꯗꯨ ꯕꯨꯠ ꯀꯧꯕ ꯍꯩ ꯍꯥꯏꯗꯥꯏꯅꯦ ꯍꯦꯟꯔꯤ ꯑꯩ ꯁꯥꯎꯔꯛꯇꯣꯏꯅꯤ ꯐꯥꯒꯤ ꯅꯠꯇꯦꯅꯦ ꯕꯨꯠꯁꯦ ꯇꯥꯂꯛꯇꯨꯗ ꯃꯄꯥꯟꯗ ꯃꯤ ꯆꯠꯄꯒꯤ ꯁꯣꯔ ꯁꯣꯔ ꯂꯥꯎꯕ ꯃꯈꯣꯜ ꯇꯥꯔꯛꯏ ꯑꯗꯨ ꯇꯥꯕꯗ ꯑꯍꯨꯝꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯃꯃꯤꯠꯁꯤꯡꯗꯨ ꯆꯞ ꯆꯞ ꯌꯨꯡꯂꯒ ꯌꯦꯡꯅꯔꯝꯃꯤ ꯖꯣꯅꯤꯗꯨ ꯃꯃꯤꯠ ꯃꯅꯥ ꯂꯧꯊꯣꯛꯂꯒ ꯕꯨꯠ ꯂꯥꯛꯑꯦ ꯃꯤꯅꯥꯏ ꯁꯥ ꯅꯣꯏꯅ ꯕꯨꯠ ꯄꯜꯂꯨꯕꯩ ꯅꯠꯇ꯭ꯔꯥ ꯍꯦꯟꯔꯤꯅ ꯖꯣꯅꯤꯒꯤ ꯃꯅꯥ ꯑꯐꯟꯕꯗꯨ ꯂꯩꯔꯒ ꯆꯤꯡꯏ ꯑꯗꯨꯒ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯍꯥꯏꯅ ꯏꯪꯒꯤꯠ ꯇꯧꯔꯝꯂꯒ ꯊꯣꯡꯗꯨ ꯇꯞꯅ ꯍꯥꯡꯗꯣꯛꯑꯒ ꯌꯦꯡꯏ ꯑꯇꯣꯞꯄ ꯁꯥꯇ꯭ꯔ ꯍꯨꯔꯥꯟꯕ ꯇꯤꯝ ꯈꯔ ꯂꯨꯝꯃꯒ ꯆꯠꯈꯤꯕꯗꯨ ꯎꯕꯗ ꯍꯦꯟꯔꯤ ꯑꯈꯥꯕ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯅꯨꯡꯉꯥꯏꯅꯤꯗꯅ ꯉꯁꯤꯗꯤ ꯑꯍꯨꯝꯗꯨ ꯇꯨꯃꯤꯟꯅ ꯊꯣꯔꯛꯏ ꯑꯗꯨꯒ ꯋꯥꯔꯗꯦꯟꯒꯤ ꯔꯨꯝꯗ ꯆꯠꯂꯒ ꯁꯥꯔ ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯉꯣ ꯋꯥꯔꯗꯦꯟꯗꯨ ꯇꯨꯝꯂꯨꯕꯒꯤ ꯏꯉꯥꯎ ꯉꯥꯎꯅ ꯊꯣꯡꯗꯨ ꯍꯥꯡꯗꯣꯔꯛꯏ ꯍꯩ ꯀꯩꯅꯣꯅꯦ ꯑꯍꯤꯡꯁꯤꯗ ꯅꯣꯏꯕꯨ ꯍꯦꯟꯔꯤꯅ ꯀꯤꯆꯟꯗ ꯍꯨꯔꯥꯟꯕ ꯆꯪꯍꯧꯔꯤ ꯁꯥꯔ ꯀꯔꯤ ꯀꯅꯥꯅꯣ ꯈꯪꯅꯤꯗꯅ ꯉꯁꯤ ꯑꯁꯤ ꯍꯥꯏꯔꯒ ꯌꯥꯝꯅ ꯆꯥꯎꯅ ꯊꯣꯛꯈꯤꯔꯝꯃꯤ ꯆꯩ ꯑꯃ ꯄꯥꯏꯗꯨꯅ ꯋꯥꯔꯗꯦꯟ ꯍꯦꯛ ꯆꯠꯈꯤꯕꯒ ꯍꯦꯟꯔꯤꯅ ꯏꯪꯒꯤꯠ ꯇꯧꯔꯛꯏ ꯖꯣꯅꯤꯗꯨ ꯅꯣꯛꯂꯒ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯐꯦꯁꯔꯁꯤꯁꯨ ꯃꯩꯅꯤꯅꯦ ꯑꯍꯨꯝꯗꯨ ꯇꯨꯃꯤꯟꯅ ꯋꯥꯔꯗꯦꯟꯒꯤ ꯔꯨꯝ ꯃꯅꯨꯡꯗ ꯆꯪꯂꯒ ꯃꯤꯒꯤ ꯄꯣꯠ ꯆꯩ ꯑꯆꯥꯄꯣꯠ ꯂꯩꯔꯤꯕ ꯑꯃꯗꯤ ꯀꯦꯁꯀꯤ ꯀꯣꯏꯁꯟ ꯄꯦꯄꯔꯒꯗꯨ ꯂꯣꯏꯅ ꯍꯨꯔꯥꯜꯂꯝꯃꯤ ꯁꯣꯝꯗ ꯍꯨꯔꯥꯟꯕ ꯊꯣꯔꯛꯄ ꯃꯈꯣꯏ ꯃꯔꯤꯗꯨ ꯋꯥꯔꯗꯦꯟꯅ ꯐꯨꯔꯒ ꯄꯨꯊꯣꯔꯛꯏ ꯍꯦꯟꯔꯤꯅ ꯊꯣꯡꯖꯤꯟꯗ ꯉꯥꯔꯒ ꯂꯩ ꯃꯈꯣꯏ ꯂꯥꯛꯄ ꯎꯕꯗ ꯀꯔꯦꯝꯅꯕ ꯃꯑꯣꯡꯗ ꯌꯦꯡꯂꯒ ꯀꯌꯥ ꯁꯥꯊꯤꯔꯤꯕ ꯑꯉꯥꯡꯁꯤꯡꯅꯣꯅꯦ ꯋꯥꯔꯗꯦꯟꯅ ꯍꯩ ꯇꯨꯝꯃꯣ ꯅꯪ ꯀꯩꯗꯧꯔꯤꯅꯣ ꯑꯍꯤꯡꯁꯤꯗ ꯁꯅꯤ ꯃꯃꯤꯠꯇꯨ ꯈꯥꯅ ꯌꯦꯡꯂꯝꯂꯒ ꯃꯉꯛꯇꯨ ꯅꯣꯝꯃꯒ ꯁꯤꯡꯗꯨꯅ ꯆꯠꯈ꯭ꯔꯦ ꯇꯁꯦꯡꯅꯁꯨ ꯑꯉꯥꯡꯁꯤꯡꯗꯨ ꯃꯈꯣꯏ ꯃꯁꯦꯟ ꯈꯔ ꯑꯃꯅ ꯄ꯭ꯔꯣꯐꯦꯁꯔ ꯁꯥꯕ ꯈꯔ ꯑꯃꯅ ꯗ꯭ꯔꯃꯥꯗꯨꯗ ꯌꯥꯎꯔꯤꯕ ꯃꯤꯁꯤꯡꯗꯨꯒꯤ ꯀꯦꯔꯦꯛꯇꯔꯁꯤꯡꯗꯨ ꯃꯈꯣꯏꯅ ꯄꯥꯝꯅ ꯂꯧꯅꯔꯤꯕ ꯐꯤꯂꯝꯗ ꯀꯩꯗ ꯇꯧꯕꯗꯨ ꯇꯁꯦꯡꯅ ꯄꯥꯡꯊꯣꯛꯄꯗ ꯏꯔꯥꯏ ꯂꯥꯏꯅ ꯉꯝꯒꯅꯤ ꯍꯥꯏꯅ ꯑꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯗ ꯆꯞ ꯌꯨꯡꯅ ꯂꯩꯅꯈ꯭ꯔꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨ ꯍꯧꯈ꯭ꯔꯦ ꯑꯉꯟꯕ ꯑꯌꯨꯛꯅꯤ ꯃꯤꯠꯈꯨꯅ ꯇꯨꯝꯕ ꯍꯧꯒꯠꯂꯒ ꯍꯀꯥꯝ ꯋꯥ ꯋꯥ ꯆꯜꯂꯒ ꯊꯣꯔꯛꯏ ꯑꯗꯨꯕꯨ ꯑꯉꯛꯄꯒꯤ ꯅꯣꯡꯗꯝꯅꯤ ꯃꯤꯠꯈꯨ ꯃꯃꯤꯠꯇꯨ ꯑꯃꯨꯛ ꯂꯥꯎꯏ ꯑꯃꯨꯛ ꯅꯣꯏ ꯇꯧꯔꯒ ꯇꯞꯅ ꯃꯣꯏ ꯄꯥꯕ ꯇꯣꯝꯕꯤꯗꯤ ꯃꯤ ꯑꯃꯅ ꯆꯠꯅꯕ ꯁꯥꯗꯥꯔꯣꯟ ꯑꯃꯠꯇ ꯆꯠꯇꯅ ꯇꯨꯂꯁꯤꯕꯣꯡꯗꯨꯒꯤ ꯃꯊꯛꯇ ꯇꯣꯡꯂꯒ ꯐꯝꯃꯒ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯃꯀꯣꯛꯇ ꯈꯜꯂꯒ ꯂꯩꯔꯝꯃꯤ ꯇꯁꯦꯡꯅ ꯃꯥ ꯂꯤꯟ ꯑꯃꯅꯤ ꯍꯥꯏꯅ ꯇꯥꯛꯄꯒꯤ ꯃꯑꯣꯡꯅꯤ ꯃꯥꯅ ꯇꯧꯔꯤꯗꯨ ꯑꯗꯨꯕꯨ ꯃꯤ ꯑꯃꯅ ꯇꯧꯅꯗꯕ ꯊꯕꯛꯅꯤꯅ ꯑꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯤꯠꯈꯨ ꯄꯥꯈꯠꯅ ꯏꯕꯦꯝꯃ ꯇꯥꯕ꯭ꯔꯣ ꯅꯪ ꯄꯥꯕꯁꯤ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯎꯔꯤꯁꯨ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯉꯛꯅ ꯑꯌꯥ ꯄꯥꯕ
ꯎꯔꯤꯗꯤ ꯉꯔꯥꯡ ꯃꯥꯅ ꯎꯈꯤꯕ ꯑꯗꯨꯅ ꯈꯪꯖꯕꯤ ꯈꯔ ꯂꯩꯕꯒ ꯃꯅꯤꯡꯂꯣꯝꯗ ꯍꯣꯠꯇꯅ ꯆꯦꯟꯈ꯭ꯔꯦ꯫ ꯄꯤꯛꯇ꯭ꯔꯨ ꯏꯃꯨꯡꯗꯒꯤ ꯆꯦꯟꯊꯣꯔꯛꯂꯒ "ꯑꯦ ꯀꯩꯅꯣ ꯄꯥꯕ ꯇꯧꯔꯤꯁꯤꯕꯣ?" ꯑꯁꯤ ꯍꯥꯏꯔꯒ ꯇꯣꯝꯕꯤꯒꯤ ꯃꯅꯥꯛꯇ ꯈꯔ ꯆꯪꯁꯤꯜꯂꯒ ꯇꯞꯅ "ꯄꯥꯕ ꯃꯤꯅ ꯎꯔꯒ ꯑꯩꯈꯣꯏ ꯀꯅꯥꯅꯣ ꯈꯪꯈ꯭ꯔꯅꯤ ꯍꯥꯏꯕ꯫ ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯣ? ꯑꯩꯈꯣꯏꯒꯤ ꯁꯤꯟꯊꯥ ꯄꯥꯡꯗ꯭ꯔꯤꯌꯦ." ꯃꯤꯠꯈꯨꯁꯨ ꯏꯁꯧ ꯂꯥꯡꯗꯨꯅ "ꯀꯔꯤ ꯃꯇꯧꯅꯣ ꯈꯪꯗ꯭ꯔꯦ, ꯀꯔꯤ ꯂꯥꯏꯅꯣ ꯃꯥꯅ ꯑꯣꯛꯅꯔꯤꯁꯤꯕꯣ? ꯅꯠꯇꯦꯅꯦ, ꯄꯥꯠ ꯐꯥꯎꯕ ꯆꯠꯅꯤ ꯈꯪꯗ꯭ꯔꯦ, ꯇꯧꯔꯤꯁꯤ ꯀꯩꯅꯣꯕ? ꯑꯩ ꯈꯨꯔꯥ ꯃꯨꯊꯤꯗꯣ ꯀꯧꯗꯕ ꯌꯥꯗ꯭ꯔꯦ." ꯄꯤꯛꯇ꯭ꯔꯨꯅ "ꯏꯃꯥ, ꯀꯩꯅꯣ ꯃꯨꯊꯤꯕꯣ? ꯑꯃꯨꯕ ꯊꯤꯔꯣ ꯅꯠꯇ꯭ꯔꯒ ꯁꯟꯊꯤꯔꯣ?" ꯃꯤꯠꯈꯨꯅ "ꯅꯠꯇꯦ, ꯀꯗꯥꯏꯗꯒꯤ ꯁꯟꯊꯤꯅꯣ, ꯃꯤ ꯃꯃꯤꯡꯅꯤ." ꯑꯁꯨꯝꯅ ꯉꯥꯡꯅꯔꯤꯉꯩ ꯎꯔꯤꯅ ꯂꯣꯡꯎꯞ ꯑꯃ ꯄꯨꯔꯛꯑꯒ ꯇꯣꯝꯕꯤꯒꯤ ꯃꯊꯛꯇ ꯀꯨꯞꯄꯤ꯫ ꯃꯤꯠꯈꯨꯅ "ꯍꯩ ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯣ? ꯏꯕꯨꯡꯉꯣ, ꯂꯧꯊꯣꯛꯑꯣ, ꯐꯠꯇꯦ." ꯎꯔꯤꯅ ꯐꯠꯇꯦ, ꯀꯩꯅꯣꯝ ꯇꯧꯔꯦ, ꯐꯠꯇꯦꯒꯤ ꯐꯠꯇꯦ ꯉꯥꯛꯇ, ꯑꯗꯨꯗꯤ ꯊꯤ ꯐꯥꯏꯕꯁꯨ ꯐꯠꯇꯦꯅ ꯐꯥꯏꯔꯅꯨ." ꯄꯤꯛꯇ꯭ꯔꯨ ꯃꯁꯥꯗꯨ ꯈꯔꯁꯨ ꯄꯥꯈꯠꯄ ꯐꯥꯎꯏ꯫ ꯇꯣꯝꯕꯤꯗꯨ ꯃꯁꯥ ꯐꯠ ꯅꯤꯛꯂꯛꯏ꯫ ꯃꯇꯧ ꯑꯗꯨꯗ ꯄꯥꯈꯠꯅ "ꯃꯣꯏ ꯄꯥꯕ." ꯇꯣꯝꯕꯤ ꯃꯃꯤꯠꯇꯨ ꯇꯞꯅ ꯄꯥꯡꯊꯣꯔꯛꯏ꯫ ꯃꯊꯛꯇ ꯂꯣꯡꯎꯞꯅ ꯎꯞꯁꯤꯜꯂꯒ ꯂꯩꯔꯝꯕꯗꯨꯗ ꯃꯥꯕꯨ ꯐꯥꯕꯤꯔꯦ ꯈꯟꯅ ꯀꯞꯄ ꯂꯥꯎꯕ ꯍꯧꯔꯛꯏ꯫ "ꯑꯩꯕꯨ ꯀꯟꯕꯤꯌꯨ ꯄ꯭ꯔꯚꯨ, ꯅꯅꯥꯏꯕꯨ ꯐꯠꯇ꯭ꯔꯕ ꯃꯈꯣꯏꯅ ꯐꯥꯕꯤꯔꯦ." ꯎꯔꯤ ꯕꯣꯇꯜ ꯑꯃ ꯄꯥꯏꯔꯒ ꯅꯥꯀꯟꯗ ꯉꯥꯏꯔꯒ ꯂꯩ꯫ ꯃꯤꯠꯈꯨꯅ "ꯀꯩꯅꯣ ꯏꯕꯨꯡꯉꯣ ꯑꯗꯨꯅ?" "ꯃꯃꯥ, ꯌꯦꯡꯉꯣ, ꯄꯥꯕꯁꯦ ꯂꯤꯟ ꯑꯣꯜꯂꯛꯇꯣꯏꯅꯦ, ꯑꯩ ꯐꯥꯒꯦ." ꯄꯤꯛꯇ꯭ꯔꯨ ꯉꯛꯅ "ꯅꯠꯇꯦ, ꯅꯪꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯝꯅꯤꯌꯦ." "ꯅꯠꯇꯦ, ꯑꯩ ꯎꯍꯧꯋꯦ ꯁꯝꯐꯥꯕꯤ." ꯃꯈꯣꯏ ꯑꯅꯤꯅ ꯉꯥꯡꯅꯔꯤꯕꯗꯨ ꯃꯤꯠꯈꯨꯗꯤ ꯀꯔꯤꯁꯨ ꯈꯪꯂꯝꯗꯦ꯫ ꯄꯤꯛꯇ꯭ꯔꯨꯅ ꯂꯣꯡꯎꯞꯇꯨ ꯅꯝꯗꯅ ꯂꯧꯊꯣꯛꯏ꯫ ꯇꯣꯝꯕꯤ ꯀꯤꯅ "ꯑꯩꯕꯨ ꯐꯥꯕꯤꯒꯅꯨ, ꯀꯩꯒꯤ ꯑꯩꯕꯨ ꯐꯥꯔꯤꯅꯣ?" ꯃꯤꯠꯈꯨꯅ "ꯐꯥꯗꯦꯅꯦ, ꯅꯪꯕꯨ ꯀꯅꯥꯅ ꯐꯥꯒꯦ? ꯅꯠꯇꯦ, ꯅꯪꯅ ꯃꯊꯛꯁꯤꯗ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤ ꯍꯥꯏꯕ?" ꯄꯤꯛꯇ꯭ꯔꯨꯅ ꯇꯣꯝꯕꯤꯗ ꯏꯪꯒꯤꯠ ꯇꯧꯔꯒ ꯅꯝꯗꯅ ꯈꯨꯝꯍꯜꯂꯤ꯫ ꯏꯃꯨꯡꯗꯨ ꯒ꯭ꯌꯥꯟꯃꯦꯟ ꯑꯃꯠꯇ ꯇꯥꯗ꯭ꯔꯦ ꯇꯧꯔꯤꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ꯫ ꯇꯥꯟꯖꯥꯗꯨꯗ ꯄꯤꯛꯇ꯭ꯔꯨꯅ "ꯏꯃꯥ, ꯏꯝꯐꯥꯜ ꯍꯥꯏꯁꯦ ꯀꯗꯥꯏ ꯂꯩꯒꯦ? ꯑꯁꯤꯕꯨ ꯀꯩꯅꯣ?" ꯎꯔꯤꯅ ꯌꯥꯝ ꯈꯪ ꯍꯩꯕꯒꯤ ꯃꯑꯣꯡꯗ "ꯏꯝꯐꯥꯜ ꯍꯥꯏꯁꯦ ꯑꯔꯥꯞꯄ ꯃꯐꯝꯗ ꯂꯩ, ꯄꯥꯋꯔ ꯌꯥꯝꯅ ꯄꯥꯏꯕ ꯂꯩꯐꯝꯅꯤ꯫ ꯁ꯭ꯄꯥꯏꯗꯔꯃꯦꯟ, ꯁꯨꯄꯔꯃꯦꯟ ꯀꯥꯏꯅ ꯁꯛꯇꯤ ꯄꯥꯏꯕ ꯃꯌꯥꯝ ꯂꯩꯌꯦ꯫ ꯅꯪꯅ ꯄꯥꯝꯕ ꯑꯆꯥꯄꯣꯠ ꯁꯥꯟꯅꯄꯣꯠꯁꯨ ꯃꯌꯥꯝ ꯂꯩ." ꯄꯤꯛꯇ꯭ꯔꯨꯒꯤ ꯃꯃꯤꯠꯇ ꯎꯔꯤꯅ ꯍꯥꯏꯔꯤꯕ ꯃꯐꯝꯗꯨ ꯋꯥꯈꯜ ꯁꯥꯒꯠꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯅꯣꯛꯃꯤ ꯇꯧꯔꯒ ꯁꯣꯜꯂꯛꯏ꯫ "ꯑꯩ ꯅꯣꯡꯃꯗꯤ ꯏꯝꯐꯥꯜꯗ ꯆꯠꯀꯅꯤ." ꯇꯣꯝꯕꯤꯗꯤ ꯁꯨꯃꯥꯡꯗ ꯐꯛ ꯑꯃ ꯊꯥꯔꯒ ꯃꯈꯣꯡꯗꯨ ꯇꯤꯡꯊꯣꯛꯑꯒ ꯅꯨꯡꯁꯥ ꯌꯥꯏꯔꯒ ꯂꯩ꯫ ꯎꯔꯤꯅ ꯂꯨꯝꯃꯒ ꯑꯃꯨꯛꯇꯪꯗꯤ ꯂꯤꯟ ꯑꯣꯜꯂꯛꯄ ꯍꯥꯏꯅ ꯇꯟꯖꯥ ꯉꯥꯏꯔꯤ꯫ "ꯑꯩꯈꯣꯏ ꯄꯥꯕꯁꯤ ꯄꯥꯋꯔ ꯄꯥꯏꯕ ꯖꯥꯠꯂꯥ? ꯃꯥꯅ ꯂꯤꯟ ꯑꯣꯟꯕ ꯉꯝꯃꯤꯁꯦ ꯑꯩꯈꯣꯏꯒꯤ ꯂꯦꯇ꯭ꯔꯤꯟꯗ ꯏꯔꯨꯞꯄꯩ ꯑꯣꯏꯔ ꯖꯥꯠꯂꯥ? ꯑꯩꯕꯨ ꯇꯨꯃꯤꯟꯅ ꯏꯔꯨꯞꯄꯨꯁꯤꯔꯥ?" ꯇꯥꯂꯛꯇꯨꯗ ꯁꯟ ꯑꯃꯈꯛ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨꯋꯥꯏꯗ ꯂꯦꯞꯄꯒ ꯃꯣ ꯍꯥꯏꯅ ꯂꯥꯎꯔꯒ ꯈꯣꯡꯂꯛꯏ꯫ ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯇꯣꯝꯕꯤ ꯂꯣꯡꯅ ꯐꯨꯛ ꯍꯧꯒꯠꯂꯛꯏ, ꯑꯗꯨꯒ ꯃꯆꯤꯟꯗ ꯁꯣꯜꯂꯛꯏ꯫ "ꯅꯟꯗꯤ!" ꯁꯟꯕꯤꯗꯨ ꯎꯕꯗ ꯇꯣꯝꯕꯤꯗꯨ ꯌꯥꯝꯅ ꯍꯔꯥꯎꯏ꯫ "ꯅꯟꯗꯤ ꯂꯥꯛꯑꯦ, ꯑꯩꯕꯨ ꯎꯅꯕ! ꯍꯩꯇꯣꯔꯣ, ꯑꯩꯈꯣꯏ ꯅꯟꯗꯤ ꯂꯥꯛꯑꯦ!" ꯌꯥꯝ ꯊꯨꯅꯃꯛ ꯇꯣꯝꯕꯤꯗꯨ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯦꯟꯊꯣꯔꯛꯏ꯫ ꯃꯥꯅ ꯆꯦꯟꯊꯣꯔꯛꯄꯗꯨ ꯎꯕꯗ ꯁꯟꯗꯨ ꯀꯤꯗꯅ ꯍꯣꯠꯇꯅ ꯆꯦꯟꯈꯤ꯫ ꯇꯣꯝꯕꯤ ꯂꯦꯞꯇꯦ, ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯏ꯫ "ꯅꯟꯗꯤ! ꯃꯄꯨ ꯏꯕꯨꯡꯉꯣꯅ ꯀꯔꯤ ꯁꯤꯟꯅꯔꯛꯀꯦ ꯍꯥꯏꯕꯅꯤ? ꯀꯩꯅꯣ ꯅꯪꯅ ꯑꯩ ꯎꯔꯒ ꯆꯦꯜꯂꯤꯗꯨꯕꯣ?" ꯂꯝꯕꯤꯗ ꯆꯠꯂꯝꯕ ꯃꯌꯥꯝꯗꯨ ꯇꯣꯝꯕꯤꯕꯨ ꯉꯥꯎꯔꯦ ꯍꯥꯏꯅ ꯅꯣꯛꯂꯒ ꯌꯦꯡꯂꯤ꯫ "ꯍꯩ, ꯀꯩꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯣ? ꯇꯥ ꯇꯣꯝꯕꯤ, ꯉꯥꯎꯔꯦꯅꯦ ꯅꯪ! ꯀꯗꯥꯏꯗꯒꯤ ꯅꯟꯗꯤꯅꯣ? ꯇꯥ ꯇꯣꯝꯕꯤ ꯉꯥꯎꯔꯦ!" ꯇꯣꯝꯕꯤꯅ ꯅꯝꯗꯅ ꯁꯟꯗꯨ ꯇꯥꯟꯅꯔꯒ ꯐꯥꯏ꯫ "ꯑꯩꯅ ꯅꯉꯣꯟꯗ ꯉꯥꯏꯈꯣ ꯍꯥꯏꯔꯤꯁꯦ ꯇꯥꯁꯟꯅꯗ꯭ꯔꯤꯗꯨ ꯀꯩꯒꯤꯅꯣ ꯍꯥ?" ꯑꯁꯤ ꯍꯥꯏꯔꯒ ꯁꯟꯗꯨꯒꯤ ꯃꯅꯥ ꯃꯌꯥꯗ "ꯏꯕꯨꯡꯉꯣ ꯁꯤꯕ ꯃꯍꯥꯗꯦꯕꯗꯨ ꯁꯥꯎꯕ ꯈꯔ ꯐꯍꯧꯔꯕꯣ? ꯅꯪꯁꯨ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯄꯨꯔꯛꯏꯔꯥ?" ꯁꯣꯝꯗꯅ ꯁꯟꯗꯨ ꯃꯣ ꯍꯥꯏꯅ ꯈꯣꯡꯂꯛꯂꯤ꯫ ꯇꯣꯝꯕꯤꯅ "ꯅꯪꯒꯤ ꯃꯣꯒꯤ ꯂꯣꯟꯗꯣ ꯑꯩ ꯀꯥꯎꯈ꯭ꯔꯦꯅꯦ꯫ ꯒꯟꯖꯥ ꯃꯅꯝ ꯇꯥꯈꯤꯗꯕꯗꯒꯤ ꯑꯩꯒꯤ ꯕ꯭ꯔꯦꯟꯁꯦ ꯐꯟꯐꯥ ꯆꯣꯡꯂꯒ ꯂꯩꯔꯦ." ꯁꯟꯗꯨꯗ ꯑꯃꯨꯛ ꯇꯣꯏꯕ ꯂꯣꯏꯔꯦ꯫ ꯃꯥꯅ ꯅꯟꯗꯤꯅꯤ ꯍꯥꯏꯅ ꯋꯥꯍꯪꯁꯤ ꯖꯥꯠ ꯍꯪꯉꯤ꯫ ꯁꯟꯗꯨꯗꯤ ꯀꯔꯤꯅꯣ ꯈꯪꯕ ꯅꯠꯇꯦ꯫ ꯇꯣꯝꯕꯤꯅ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯁꯟꯗꯨ ꯈꯥꯡꯕ ꯂꯥꯛꯄ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯃꯀꯣꯛꯇꯨꯅ ꯀꯟꯅ ꯋꯥꯏꯔꯛꯏ꯫ ꯇꯣꯝꯕꯤꯗꯨ ꯅꯥꯀꯟꯗ ꯂꯣꯡꯅ ꯍꯦꯛꯇ ꯇꯥꯏ꯫ ꯁꯥꯎꯕꯅꯁꯨ ꯃꯁꯥꯗꯨ ꯃꯩ ꯍꯧꯔꯗꯨꯅ ꯃꯆꯤꯟꯗ ꯐꯨ ꯀꯥꯝꯂꯒ "ꯅꯪ ꯑꯩ ꯀꯅꯥꯅꯣ ꯈꯪꯗ꯭ꯔꯕ ꯃꯥꯜꯂꯦ! ꯑꯩꯁꯦ ꯏꯕꯨꯡꯉꯣ ꯁꯤꯕ ꯃꯍꯥꯗꯦꯕꯒꯤ ꯂꯤꯟꯅꯤꯅꯦ!" ꯑꯁꯤ ꯍꯥꯏꯔꯒ ꯃꯆꯤꯟꯒꯗꯨ ꯀꯥꯝꯗꯅ ꯌꯥꯝ ꯀꯤꯕꯒꯤ ꯁꯛꯐꯝꯗ ꯇꯧꯔꯛꯏ꯫ ꯃꯥꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯁꯟꯗꯨꯁꯨ ꯀꯤꯗꯨꯅ ꯆꯦꯟꯈ꯭ꯔꯦ꯫ ꯃꯥꯁꯨ ꯐꯪꯅꯕ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯏ꯫
ꯁꯨꯝ ꯇꯥꯟꯅꯔꯛꯄꯅ ꯁꯟ ꯊꯥꯗꯣꯛꯐꯝ ꯂꯝꯍꯥꯡ ꯑꯃꯗ ꯌꯧꯁꯤꯜꯂꯛꯂꯦ ꯃꯐꯝꯗꯨꯗ ꯁꯟ ꯀꯌꯥ ꯑꯃ ꯁꯖꯤꯛ ꯆꯥꯔꯒ ꯂꯩꯕꯗꯨ ꯎꯕꯗ ꯇꯣꯝꯕꯤ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯛꯂꯒ ꯍꯩ ꯃꯁꯤꯗꯤ ꯅꯟꯗꯤꯒꯤ ꯅꯟꯗꯤ ꯉꯥꯛꯇ ꯉꯥꯏꯔꯤ ꯀꯩꯅꯣ ꯑꯩꯒꯤ ꯏꯕꯨꯡ ꯃꯍꯥꯗꯦꯕꯒꯤ ꯅꯟꯗꯤꯗꯨꯕꯨ ꯀꯌꯥꯝ ꯌꯥꯝꯕꯖꯥꯠꯅꯣꯅꯦ ꯑꯩꯅ ꯎꯕꯗꯗꯤ ꯅꯟꯗꯤ ꯑꯃꯇꯪ ꯎꯏꯗ ꯁꯣꯝꯗꯅ ꯁꯥꯇ꯭ꯔꯁꯤꯡꯗꯨ ꯁ꯭ꯀꯨꯜ ꯆꯠꯅꯕ ꯂꯣꯏꯁꯤꯟꯅꯔꯤ ꯖꯣꯅꯤ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯔꯒ ꯑꯩꯈꯣꯏ ꯋꯥꯔꯗꯦꯟ ꯈꯣꯏ ꯀꯨꯛ ꯈꯣꯏ ꯌꯥꯝ ꯁꯥꯎꯈ꯭ꯔꯦ ꯉꯁꯤ ꯆꯥꯛ ꯄꯤꯖꯔꯣꯏ ꯍꯥꯏ ꯍꯦꯟꯔꯤ ꯊꯋꯥ ꯁꯥꯕꯤꯕꯖꯥ ꯅꯠꯇꯦ ꯃꯆꯤꯟꯗꯨ ꯐꯩꯅ ꯅꯣꯛꯂꯒ ꯈꯪꯅꯤꯗꯅ ꯍꯣꯔꯦꯟꯗꯤ ꯅꯩꯒꯦꯕ ꯑꯩ ꯋꯥꯟꯊꯁꯟꯅꯔꯒ ꯃꯀꯣꯛ ꯃꯃꯩ ꯌꯨꯡꯍꯟꯒꯦꯕ ꯌꯦꯡꯉꯨ ꯁꯥꯂꯥ ꯖꯦꯝꯁꯅ ꯑꯃꯨꯛ ꯍꯧꯗꯣꯔꯕ ꯖꯣꯅꯤꯗꯨ ꯃꯌꯥꯗ ꯆꯞ ꯆꯞ ꯁꯥꯏꯔꯒ ꯑꯩꯁꯨ ꯋꯥꯟꯊꯒꯦ ꯑꯗꯨꯒ ꯌꯨꯝꯗ ꯅꯣꯡꯃ ꯅꯤꯅꯤ ꯆꯠꯍꯧꯒꯦ ꯖꯣꯅꯤꯅ ꯋꯥ ꯉꯥꯡꯂꯛꯄꯗ ꯉꯥꯍꯤꯡ ꯃꯅꯝꯗꯨꯗ ꯖꯦꯝꯁꯀ ꯍꯦꯟꯔꯤꯒꯅ ꯂꯥꯛꯇꯅ ꯏꯟꯊꯣꯔꯛꯏ ꯉꯥꯍꯤꯡ ꯃꯅꯝꯁꯤꯗꯤ ꯃꯤꯅꯥꯏꯁꯤꯗꯤ ꯇꯟꯖꯥꯁꯤꯗ ꯉꯥ ꯑꯃꯨꯛ ꯆꯥꯔꯣꯏ ꯃꯥꯜꯂꯦ ꯀꯥꯗꯨꯗ ꯃꯥꯅ ꯉꯥꯗꯨ ꯂꯣꯠꯂꯤꯅꯦꯅ ꯄꯪꯊꯝꯗ ꯊꯝꯃꯤ ꯉꯥꯍꯤꯡ ꯃꯅꯝꯅ ꯋꯥꯏ ꯆꯥꯏꯔꯝꯃꯤ ꯖꯦꯝꯁꯅ ꯑꯁ ꯁꯤ ꯏꯐꯥꯕ ꯇꯥꯔꯦꯍꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯉꯥꯍꯤꯡ ꯃꯅꯝꯁꯤꯗꯤ ꯍꯦꯟꯔꯤꯅ ꯃꯌꯥ ꯑꯆꯧꯕꯁꯦ ꯊꯨꯗꯦꯛꯇꯣꯏꯅꯤ ꯌꯦꯡꯉꯣ ꯅꯪꯒꯤ ꯄꯔꯐ꯭ꯌꯨꯝ ꯄꯨꯊꯣꯔꯛꯑꯣ ꯖꯣꯅꯤꯅ ꯀꯔꯤ ꯃꯤꯒꯤ ꯑꯇꯥꯡꯕꯅꯦ ꯍꯦꯟꯔꯤꯅ ꯃꯨꯜꯂꯒ ꯀꯥꯗꯨ ꯁꯤꯟꯕ ꯊꯨꯡꯅꯕ ꯄꯔꯐ꯭ꯌꯨꯝꯗꯨ ꯆꯥꯏꯔꯝꯃꯤ ꯄꯦꯟ ꯀꯩꯀꯩꯒꯗꯨ ꯄꯨꯊꯣꯔꯛꯑꯣ ꯑꯝꯇ ꯊꯅꯝꯒꯅꯨ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯆꯦꯛ ꯇꯧꯕ ꯂꯥꯛꯑꯅꯤ ꯀꯥꯗ ꯃꯥꯅ ꯄꯥꯏꯔꯤꯕ ꯀꯣꯏꯁꯟ ꯄꯦꯄꯔ ꯀꯣꯂꯣꯝ ꯀꯔꯤ ꯀꯔꯥ ꯉꯔꯥꯡ ꯂꯧꯔꯛꯄꯁꯤꯡ ꯑꯗꯨ ꯃꯈꯣꯏꯒꯤ ꯀꯥꯡꯊꯣꯟ ꯃꯈꯥꯗ ꯁꯣꯂꯨꯇꯦꯞꯅ ꯅꯞꯄꯒ ꯊꯝꯂꯝꯃꯤ ꯋꯥꯔꯗꯦꯟꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯔꯝꯃꯤ ꯀꯤꯆꯟꯗ ꯄꯣꯠꯆꯩ ꯂꯩꯔꯝꯗꯕꯗ ꯅꯠꯇꯅ ꯃꯥꯒꯤ ꯄꯣꯠꯆꯩ ꯀꯌꯥꯁꯨ ꯂꯩꯔꯝꯗꯕꯗꯨꯗ ꯀꯨꯛꯁꯤꯡꯗꯨꯁꯨ ꯁꯥꯎꯅ ꯉꯥꯡꯂꯤ ꯍꯣꯁꯇꯦꯂꯔ ꯂꯣꯏꯅꯃꯛ ꯀꯧꯊꯣꯛꯂꯒ ꯅꯈꯣꯏ ꯅꯁꯥꯅ ꯈꯪꯅ ꯊꯣꯔꯛꯑꯣ ꯍꯥꯏꯅꯔꯤꯉꯩꯗ ꯐꯖꯅ ꯑꯗꯨꯒ ꯁꯅꯤ ꯅꯈꯣꯏꯅ ꯉꯔꯥꯡ ꯀꯤꯆꯟꯗ ꯂꯧꯕꯁꯤꯡꯗꯨ ꯂꯣꯏꯅ ꯌꯥꯝ ꯊꯨꯅ ꯄꯨꯊꯣꯔꯛꯎ ꯁꯅꯤꯅ ꯁꯔ ꯑꯩꯈꯣꯏꯅ ꯅꯠꯇꯦ ꯑꯩꯈꯣꯏ ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯍꯥꯟꯅ ꯄꯣꯠꯆꯩꯁꯤꯡꯗꯨ ꯂꯧꯊꯣꯛꯑꯒ ꯊꯝꯃꯝꯃꯦ ꯃꯤꯁꯛꯁꯤꯡꯗꯣ ꯑꯩ ꯈꯪꯉꯦ ꯀꯅꯥ ꯑꯗꯨꯒ ꯅꯠꯇꯦꯅꯦ ꯑꯩꯒꯤ ꯔꯨꯝꯗꯩꯁꯨ ꯑꯩꯒꯤ ꯄꯦꯟꯗꯒꯤ ꯀꯩꯗꯒꯤ ꯂꯣꯏꯅ ꯂꯧꯊꯣꯛꯑꯝꯃꯦ ꯑꯆꯥꯄꯣꯠ ꯈꯔ ꯊꯝꯕ ꯑꯗꯨ ꯐꯥꯎꯕ ꯂꯧꯊꯣꯛꯈ꯭ꯔꯦ ꯖꯣꯅꯤꯗꯨ ꯀꯔꯤ ꯅꯤꯡꯁꯤꯡꯂꯕꯅꯣ ꯈꯪꯗꯦ ꯃꯌꯥ ꯏꯍꯤ ꯍꯤꯒꯠꯂꯒ ꯂꯩꯔꯝꯃꯤ ꯍꯦꯟꯔꯤꯅ ꯃꯈꯣꯡꯗ ꯊꯣꯛ ꯂꯥꯎꯅ ꯀꯥꯎꯁꯤꯜꯂꯤ ꯋꯥꯔꯗꯦꯟꯗꯨ ꯈꯔꯒ ꯁꯥꯎꯅꯤꯡꯕꯒ ꯑꯣꯏ ꯖꯣꯅꯤ ꯅꯪ ꯁꯤꯗ ꯂꯥꯎ ꯖꯣꯅꯤꯗꯨ ꯄꯥꯈꯠꯅ ꯁꯥꯔ ꯑꯩꯔꯣ ꯍꯣꯁꯇꯦꯜꯁꯤꯗ ꯖꯣꯅꯤ ꯀꯧꯕ ꯀꯌꯥ ꯌꯥꯎꯒꯦ ꯍꯥ ꯑꯃꯨꯛꯁꯨ ꯃꯌꯥꯗꯨ ꯍꯤꯒꯠꯂꯛꯏ ꯉꯥꯡꯉꯤꯗꯨ ꯅꯥꯀꯟꯗ ꯐꯝꯂꯒ ꯁꯣꯝꯗꯅ ꯋꯥꯔꯗꯦꯟꯗꯨ ꯌꯥꯝꯅ ꯁꯥꯎꯅ ꯖꯣꯅꯤꯗ ꯆꯩꯅ ꯀꯜꯂꯛꯏ ꯅꯪꯒꯤꯁꯤ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇ꯭ꯔꯤꯔꯥ ꯍꯥ ꯍꯣꯁꯇꯦꯜꯁꯤꯗꯩ ꯇꯥꯟꯊꯣꯛꯄ ꯉꯝꯃꯤ ꯍꯥꯏꯕꯁꯤ ꯅꯣꯏ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ ꯁꯅꯤꯅ ꯁꯔ ꯍꯦꯟꯔꯤ ꯈꯣꯏꯅꯦ ꯃꯈꯣꯏꯅ ꯍꯥꯟꯅ ꯆꯪꯂꯝꯕꯅꯦ ꯑꯩ ꯎꯍꯧꯏ ꯀꯤꯆꯟꯗ ꯍꯦꯟꯔꯤꯁꯨ ꯆꯪꯁꯤꯜꯂꯛꯂꯒ ꯅꯪ ꯑꯩꯈꯣꯏꯅ ꯇꯧꯋꯦ ꯍꯥꯏꯕꯒꯤ ꯄ꯭ꯔꯨꯐ ꯄꯤꯕ ꯉꯝꯒꯗ꯭ꯔꯥ ꯁꯅꯤꯗꯨ ꯁꯥꯎꯅ ꯉꯝꯅꯤ ꯑꯩ ꯉꯝꯅꯤ ꯅꯈꯣꯏ ꯀꯥꯗ ꯂꯩꯔꯝꯒꯅꯤ ꯋꯥꯔꯗꯦꯟ ꯑꯃꯗꯤ ꯁꯥꯇ꯭ꯔ ꯃꯈꯣꯏ ꯈꯔ ꯇꯧꯔꯒ ꯍꯦꯟꯔꯤ ꯈꯣꯏꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯑꯗꯨꯕꯨ ꯃꯌꯥꯝꯗꯨ ꯀꯥ ꯍꯦꯛ ꯆꯪꯂꯛꯄꯒ ꯄꯔꯐ꯭ꯌꯨꯝ ꯃꯅꯝꯅ ꯍꯥꯔꯝꯃꯤ ꯄꯔꯐ꯭ꯌꯨꯝ ꯃꯅꯝꯁꯤꯗꯤ ꯖꯦꯝꯁꯅ ꯁꯔ ꯉꯁꯥꯏ ꯄꯔꯐ꯭ꯌꯨꯝ ꯍꯩꯗꯣꯛꯈꯤꯕꯩꯅꯤ ꯅꯣꯏꯒꯤ ꯎꯄꯨꯁꯤꯡꯁꯦ ꯌꯥꯝ ꯊꯨ ꯍꯦꯟꯔꯤ ꯈꯣꯏꯁꯨ ꯂꯣꯏꯅ ꯍꯥꯡꯗꯣꯛꯏ ꯖꯣꯅꯤꯗꯤ ꯃꯃꯤꯠ ꯃꯅꯥꯗꯨ ꯀꯣꯏꯂꯩ ꯂꯩꯔꯒ ꯂꯩ ꯑꯗꯨ ꯎꯕꯗ ꯍꯦꯟꯔꯤꯅ ꯍꯥꯡꯉꯨ ꯍꯥꯏꯅ ꯏꯪꯒꯤꯠ ꯇꯧꯔꯛꯏ ꯖꯣꯅꯤꯁꯨ ꯀꯤꯅ ꯇꯞꯅ ꯇꯞꯅ ꯍꯥꯡꯗꯣꯛꯏ ꯖꯦꯝꯁꯀ ꯍꯦꯟꯔꯤꯒ ꯌꯦꯡꯅꯔꯒ ꯃꯉꯛꯇꯨ ꯍꯥꯏ ꯀꯔꯤꯒꯨꯝꯕ ꯈꯔ ꯐꯥꯔꯅꯤ ꯍꯥꯏꯕ ꯃꯈꯣꯏ ꯈꯪꯂꯦ ꯖꯣꯅꯤꯅ ꯂꯣꯠꯂꯒ ꯊꯝꯂꯝꯒꯅꯤ ꯍꯥꯏꯕ ꯈꯪꯂꯦ ꯁꯅꯤꯅ ꯌꯥꯎꯔꯝꯅꯤ ꯑꯁꯤꯗ ꯍꯦꯟꯔꯤꯅ ꯑꯩꯈꯣꯏꯒꯤꯁꯤꯗꯩ ꯀꯩ ꯌꯥꯎꯏ ꯅꯪ ꯄꯨꯊꯣꯔꯛꯑꯣ ꯁꯅꯤꯅ ꯖꯣꯅꯤꯒꯤꯗ ꯌꯥꯎꯔꯝꯃꯤ ꯁꯔ ꯖꯣꯅꯤꯒꯤ ꯎꯄꯨꯗꯨ ꯌꯦꯡꯂꯤ ꯍꯥꯏꯕꯒ ꯇꯧꯕꯒ ꯄꯦꯟ ꯈꯔ ꯐꯖꯕ ꯑꯇꯥꯡꯕ ꯑꯃ ꯌꯥꯎꯔꯝꯃꯤ ꯑꯗꯨ ꯎꯕꯗ ꯋꯥꯔꯗꯦꯟꯗꯨ ꯁꯥꯎꯕꯅ ꯃꯩ ꯍꯧꯈ꯭ꯔꯦ ꯖꯣꯅꯤꯗꯨ ꯃꯄꯥꯟꯗ ꯄꯨꯊꯣꯔꯒ ꯊꯣꯛꯈ꯭ꯔꯦ ꯃꯈꯣꯏ ꯍꯣꯁꯇꯦꯜꯗꯨꯒꯤ ꯃꯄꯨ ꯑꯣꯖꯥꯗꯨ ꯎꯅꯅꯕ ꯍꯥꯏꯗꯨꯅ ꯁꯅꯤ ꯎꯁꯤꯠꯇꯅ ꯍꯧꯖꯤꯛꯇꯤ ꯈꯪꯂꯕ ꯍꯨꯔꯥꯟꯕ ꯁꯥ ꯅꯈꯣꯏ ꯌꯦꯡꯉꯣ ꯑꯩꯅ ꯀꯩꯗꯧꯔꯛꯀꯦ ꯍꯥꯏꯕꯗꯨ ꯌꯦꯡꯉꯣ ꯍꯦꯟꯔꯤꯁꯨ ꯃꯊꯥ ꯁꯥꯕꯅ ꯂꯣꯏꯔꯦ ꯑꯃꯨꯛ ꯃꯈꯣꯏꯁꯨ ꯐꯔꯛꯑꯗꯤ ꯈꯟꯅ ꯖꯦꯝꯁꯅ ꯑꯩꯗꯤꯕ ꯄꯦꯜꯂꯦꯍꯦ ꯅꯨꯄꯥ ꯀꯃꯥꯏꯅ ꯇꯧꯅꯤ ꯂꯣꯏ ꯍꯥꯏꯗꯣꯔꯛꯑꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯦꯟꯔꯤꯅ ꯃꯌꯥ ꯑꯆꯧꯕꯗꯨ ꯁꯠꯂꯦꯗꯅ ꯃꯥ ꯍꯦꯟꯔꯤ ꯈꯣꯏꯁꯨ ꯑꯣꯐꯤꯁꯀꯤ ꯃꯄꯥꯟꯗ ꯂꯦꯞꯄꯒ ꯂꯩ ꯉꯥꯛꯇꯪ ꯂꯩꯔꯒ ꯖꯣꯅꯤꯕꯨ ꯄꯨꯊꯣꯔꯛꯏ ꯁꯅꯤꯅ ꯅꯨꯡꯉꯥꯏꯗꯧꯔꯦꯗꯅ ꯉꯁꯤꯗꯤ
ꯋꯥꯔꯗꯦꯟꯅ ꯖꯣꯅꯤꯕꯨ ꯑꯃꯨꯛꯁꯨ ꯃꯈꯣꯏꯒꯤ ꯔꯨꯝ ꯃꯅꯨꯡꯗ ꯄꯨꯁꯤꯟꯈꯤ꯫ ꯑꯗꯨ ꯎꯕꯗ ꯍꯦꯟꯔꯤ ꯈꯣꯏꯗꯨ ꯀꯔꯤꯁꯨ ꯈꯟꯗꯅ ꯂꯩ꯫ ꯖꯣꯅꯤ ꯍꯦꯟꯔꯤ ꯈꯣꯏꯗ ꯌꯦꯡꯂꯛꯑꯒ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯛꯏ꯫ ꯀꯗꯥꯏꯅꯣ? ꯌꯥꯝ ꯊꯨꯅ ꯄꯨꯊꯣꯔꯛꯎ꯫ ꯖꯣꯅꯤꯅ ꯁꯔ, ꯐꯃꯨꯡ ꯃꯈꯥꯗ ꯂꯩꯕꯅꯤ꯫ ꯖꯦꯝꯁ ꯃꯃꯤꯠꯇꯨ ꯀꯟꯅ ꯎꯏꯁꯤꯜꯂꯒ ꯑꯁ ꯂꯣꯏꯔꯦꯗꯅ꯫